आकाशवाणी इम्फाल वाहेंगबम वाशिंगटन पाउ पाजरी नुमित तरानी चथरकपा मणिपुर संगाई फेस्टिवल लिसिंग अनि कुनमंगा ngasi loisilagani loisinbagi mapung oibe thoram Imphal gi Palace compound laiba Baigasandra Open Air Theatre board ta pangthokani tha sigi kunathoi dagi hauduna chatharakhiba festival asida tongan tongan ba mafam singda kala sanskriti jagoi isai literature sports yauna tongan tongan ba thoram kaya pangthorakli Festival asigi manungchana film festival music festival sumang lila festival cherry blossom festival international polo nisingba kaya su pangthokhi festival asigi ngasi aroi benumita Imphal gi bota haujik numidang wairam government dance college gi choreographic presentation nam utkani Miss Sangai lisingani kunmanga gi grand finale su pangthokani hapta kangjebungda haujik pung ahum dagi hauduna tongan tongan be sanskriti gi thoram sing pangthokani Festival asigi saruk ama oina Bishnupur jila gi Loktak Pat tangasi lan tanba khu in singba longthrai inba amadi popa hi yeibana singba pangthokhi Khumal Lampak Archery Ground pangthokliba Sangai Music Festival gi saruk ama oina tongan tongan ba artist sing amasung band singi music performance sing ngasi numirang utkani hairi Pradhanmantri Narendra Modi na hairi Malemgi khwaidigi chawba lift engine MIO facility Hyderabad ta hangdokhiba Bharat Navy da INS Mahesh sinakhiba Sky Routes Infinity Complex hangdokhiba nichingba kaya asina Bharat kyano bo wakalon innovation amasung naharolgi chakti adu uthokli Akashvani gi thongdanga si chandokhiba mahaki man ki bat thoramda Sri Modi na hai laibak asigi chinja ki pothok haukiba chahi tara asida metric ton koti tara hengatle mahang na hai Bharat na sana khonabagi lamdasu malemda mingchat porakli amasung handaktasu laibak asina Commonwealth Games ki yumbu oiragani haine lauthokre Sri Modi na hai lisingani kunmanga asida laibak asigi sana khonabagi lamda khwaidagi hena wangba thak amada lakpa ngamli mahang na hai tha amaromgi mamangda Bharat ki nupi timna ICC Women's World Cup phangba ngamki mahang na hai numit kharani gi mamangda Tokyo da pangthokhiba na ta daba singi Olympic ta su Bharat na takaman kun phangduna haujik phawbi gi oina khwaidagi phaba performance utkhi Laibak asigi sing adventure gi machak sing amadi sanskriti na winter tourism chakhwat hannabagi achauba machak amasu oiri Laibak asina khohi puthokpagi anoba record amasu thamba ngamle haina Pradhan Mantri na mahaki man ki bat thoram da phongdokhi Hayengdagi haugadoriba sangsad ki ningtham mifam ningthina pangthokpa ngamnabagi damak sarkar na rajniti dol punamaki oiba mifam ama kauduna haujik New Delhi da pangthokli mifam asida ngakchel Mantri Rajnath Singh na sabapati oiri Rajya Sabha ki lusingba JP Nada Kendra ki Parliamentary Affairs Mantri Kiren Rijiju Parliamentary Affairs Rajya Mantri Singh Arjun Ram Meghwal amasung Dr. L. Murugan Su mifam asida saruk yari Congress lusingba Gaurav Gogoi DMK lusingba Tiruchi Shiva Trinamool Congress lusingba Direk O'Vrel Shiva Sena lusingba Naresh Masken na singba su mifam asida yauri Sangsad ki mifam Hayengdagi hauraga mathang thagi tara mapal phawa chathagani masida punna sitting tara manga leigani Sahi tara helaklaba National Alert Case kamari leinana Delhi Police ki Economic Offence Wing EOW na Congress lusingba Singh Sonia Gandhi amasung Rahul Gandhi gi mathakta nauna FIR ama thangatkhre Enforcement Directorate ED na makhoibu lautuna ba namthak tauba National Herald Pause ki publisher oiriba Associated Journals Limited AJL gi landhunga mari leinana wakalakpadagi FIR adu thangatkhibani Chhattisgarh gi Raipur da chathariba Police ki Director General amasung Inspector General singi mifam ngasi loisilagani mifam asigi aroiba numit nini da Pradhan Mantri Narendra Modi na sabapati oiri Sri Modi na hai mifam asida laibak asigi security system ga mari leinaba tongan tongan ba wafam kaya gi matang da khanaki mifam asi tha asigi kunipanda Kendra gi Griha Mantri Amit Shah na haudokhibani mifam asida National Security Advisor Ajit Doval Kendra gi Griha Rajya Mantri
tongan tonganba raijyasing amasung Union Territory-singgi DGP-sing amasung Central Police Organization-gi makoksing saruk yari. Kumsi chahigi mifam asigi thimdi Viksit Bharat Security Dimension haibasini. Mifam asida Pradhan Mantrina President's Police Medal for Distinguished Service su yantokani. Pau loijare.